State asida miyam gyoiba popular government ama lakpa haibasi legislature sing CSO sing amadi furup kuding magna amatoina punsin bachangi kanagum bakara na apamba fam kanbagi wakalasi thadok tuna libagasi kanbamadi libagasi interesta thabak torolabadi miyam gyoiba lengagama atubada sembang ngamgani haina Langthawal Assembly constituency ki MLA karam shyam na phongdokre wafam asinga se state asiki Peters dega mari lenuna Rashtriya Modi Seva Samiti RMSS na shinduna pangtokhiba nongsup thangba kangla gate tagi maibam lokpa ching phawba thaugodaba cycle rally gi thoramda phongdokhibani lamdam asigi cyclist kaya yauna National Cadet Corps NCC ki cadet kaya susaru yaduna pangtokhiba cycle rally adu Langthawal SC के MLA karam shyam RMSS के National Secretary General Ayapam Rivia amadi social activist Rohan Film su yauki apunba cyclist chohum lomna saruyaduna pangthokiba cycle rally aduda MLA karam shyam na makha taraduna state asida absolute majority phanglabasu popular government ama thamdana leiba haibasi legislature oiriba singi achoba daita lei India gi manungda state asi ing chikpa Chaokhatpa lamdam amani haibasi thabakna utkadabani chinda ngangbana yaroi kanagumba kharana apamba phamkan badagi wakal asi thadokuna leiba asi kanba amadi leiba asi interesta thabak torulabadi miyam gi oiba lengagama athubda sembangamgani amadi leiminariba furup singna magi oiba kanglo furup tayumpam oiduna thabak torobadi nungsi chanaba purakpangamloi haiki masidana tarang asi gi asigumlaba numit asida cycle rally asibu sinlu langliba Singbu Chaokhatpa phongdoki ado akoi nakan nam ta gi wai bai gi group gi group gi jati gi somwa ngang leiraga di karai de gi nusi chana ba porakani si akoi khuding mak loin le patarkar aduna mayam gi interest laipang nusi gi interest adagi humanity gi wakalon da Bikraba Manipur se the Bharat Jati ki manungda yam ingbasat pa Chaokhatpa the human civilization laiba the jaga ne haibase akoi thabang utkadabani chinna yaroi thabang utkadabani thaboina tawgadabani aduna uji proper government di absolute majority phangaga adi mayam ama lairaga proper government ama som amnana laiba adudi akoi da dos lakani akoi legislature singi responsibility ma lakane wa aduna akoi Manipuri praja punama santi da ing asina lainana ba aduga miyamna pami ba government se lakna ba hona ba akoi sobatai ta lauri